mayamna yamna nungsina Oja Saroj Nalini Khomdram haina mingrobiba imabusu ahanba maktada khurumjari. Ayakna su tinbiriba malaman lai guru sing, isa sing, inaw sing, buat sing, isu sing, punamaku bhakti kachari, om nonjari, pamsara lonaraga khurumjari. Pumnamak nasu yengbiriba kadaidagi yengbiribano haibadu soidana comment tawbirau aduga akoigi social media da share tawbiyu akoy mayam ngasi phaminaraga yamna nungaiba akoyna previous week dagi chatharakpa novel ima haiba si khawrangna ngainariba asi taminasi aduga aina technically check amtang tawjage aina technically check tawringai sida ima kamai tawbiri habadu akoy mayam da amtang paudambiyu aduga yengbiriba pumnamak nasu adom kamai tawbiri nungaiba paw ama share tawbirau commenta khanjani. Aigi hairuragadi hogiba sayon paba loigraba matungda yamna nungaiba paw ama leire. Ado ay mayamda share tawjage na khallaga dum leibani chanupina soidana makki hangakani masigi wahang sedana. Ay si matam amada ay iskonda lining ba haibadi ay se 1983 daina 85 pausi kano tawi moigi teaching moigi spiritual class masi launa bagida magda aibu koigi Dr. Sharma Kaupa Dharma Guru gi Pandit amana aibu hapirami ado hapiri bathabaksi kanoni ayu pung tare makhai dagina pung tara mathoi makhai bogi engagement ni ado matam tu dagi aina Swami Maharasu matam tu da matam ama phana mani mandir se saba hoba matam ni ado aina dum wakhanda khallaga 85 dagi di aina school se thadokre thadokraga su aina mari tatnabadi nate anything kat bacha ba ai mandir sida khoi gi yamna sunakna ba ade ko akoi Govinda ronda marakta khuramba chacharaga su school sida so katjaba degi president obiribana so aingonda yamna nungsibina eknath prabhu sina su admaina mari leina jarakpani adubu nungsiba haiba city akoigi adum omor oiba pot amadi oiba jani ado matam amada aigi student oiramba aise tuition yam laurame matam amda Manipuri gi tuition lobby nabati mayam se adum haidana leirabasi boina ithong thoklaktrabra matam tuda aina madu chahi mari manga gumba ai tatana tuition si loading ai da matam tuda aigi student oikiba nupamcha ama matam tuda ma che Robindro kawi ka samdong dagi ni ado ma ba moni adu mayam ga imang manade ba man wangang ba che amna polite aduga dharma gi oiba gi maong da dum leiba ai di ka sangi wari lisalak ba dinate aduga huje mo karmai to ke bo ai marak da skon ni mani mandir sida sa ba matam da ma che adum pung ka kayai da na kota na tumai na tum uba tu da ai na dia tum ai gi student ni na Robindro nang asyam haire khole ka ai skon da ma lining aga leire dedicate tawre habase ai kuidri khangba konhang da ma che no ma ina la akan sida Ramanujai na magi keno sida akhoi ani se WhatsApp da Robindro che Ramanujai ba ming se kaura kan da hujik se skon gi maroi ba bhakta ma oi graba adai no mai bani se wari chana yang si angan che aduga angan khudi ma nung si jai adurga so chiki angan che ai ga yam ta ching oi ba adai da aina ibungo Swami Maharaji wari siang sijani mai wari sumai tawi angang ori ngai da ma class 6 ta mingai da kaino da magi mayum original che tawbun dagi ni ado ma che lining ani na ne chalam badagi MSc gi bus manung dagi akhoi gi principal oi ba ojamu tombina pha dana nang hujik lining ba ya ba nate haidana tawhi bani adugi magi life history angkhata aise loina wakti ibanga maroi mai bayo da ta silaita ba maram dai idiam ininge haiba kan sida mana mema dudi ai lai thajarake na hai aduga di suddenly
nahangi numit ama hajare Thursday numit sida mana ingon phone tawre es mema Delhi da sak akhoi bhakta ma sakre Suresh koba bhakta ma sakre adai du pi hi bane na bhakta se lengbi de quarter ka hangaga do mana porei ba lai si yamna maru oi ba bhagavat mana bhagavat seva panam a glimpse of the relationship between a disciple and a spiritual master in a traditional Bhagavad culture. Hai, masida ye asingba Maharaj Damodur sulai hidre thukre Prabhupada su. Prabhupada ga maga California da mana research to bachat bada mana matamdu da school da magi kainudu. Magi angang oringai dagi mana ninjarapa like sida master research to bachat bada kugi kainu school gi Maharaja Damodar da namadu dagi Prabhupada namabani loinarapagi wali se sumaina pibire larik se ai utsage aduna larik si phangbada ai hainingai leitana nuai jai aduga page khuding makta mana chatluba lam khuding makta magi photo su yam phajana hapirakpa adugumba larik amani Bhagavad Gita ni Gita gi masak ni adumai tawdana ai yam nuai na larik se pa badi hojadri ngasigi mifam aduga ai gi book reading si loiraba matungda ai pajaba hojarage haidana ai koiram jaraga thamjari aduna ai gi Ramanuja busu aina amukta thaga chahoge aduga Suresh ibo bhakta dubusu aina animaku khai leitana thaga chari punamaku koiram jari sumaina thamjari Isagi di kari karmai tauraba isagi wafam amani dang so tani do ai gisu pau yamna nungsiba nungaiba lei imana hangingai sida aina nahan kai yeglakpa lai haiba tare painting amtang ucherake masigi painting si siroi lilini amtang indiyo ima ubibra ui ado masi ready oire aina shipping taurani akoina aigi art si COVID-19 gi fundraising taubada yamna pukchen chauraba US da leiba Rita gi damakta yekpani mana masigi painting si laubiraga madudagi phangakpa fund sina akoina COVID-19 gi relief fund da akoina sizina khiba aduni aduna masi yamtang ucharake antang yengbiu andaki painting sidi adi siroi di hana di ye krea doraga su color do ya lemba dagi yengbiri pa pomna magnasu amtang comment tawpirao kamain tawpiri aigi painting asi aina yamna nungsina yeksabani yamna haidana yeksabadi nachade adubu siroi lilise aina yamna yengzaninba aduga ngasi phawdi asengba satpa se aina amtang yengbadi phangdri adubu ai wakanda kurum jaraga soidana mathangi tholakpa matam amada chanaba matam amada mana satpa se amtang yengba phangjage nai pungning da ningzari adena masigi ship painting si lobi bagida makta Rita bu thagachari aduga any akoigi painting aigi painting lobi ba mayam natraga product lobi ba da funding karak pase akoigi initiative da koina muthada jabani aduga specifically sigi painting sigi na koina COVID-19 gi relief fund na koina pikna ngamjaba yam chauna di ngamba na chate aduda pikna koina tanja chaba da bizabadu da hapjabani adagi painting amaga mo ucharake si ubi brema ure sina water lily ni violet color ga akoigi tharo duni daga masigi sina again US tagi akoigi hira na order tawpirakpani aduga manganda thaga dabagi ai masi ani makse vanishing tawraga aina painting tawbase khara di kuina changi
aduga masisu loire adun handaki weekend sida shipping tawnabagi ready da leire ira yamben busu hanna hanna thagachari aigi art pu support tawbiraga aigi initiative akoina macha macha ngamjaba macha tawjaba sida yamna encouraging oiba haiba tare aduna sigi painting ani si handaki weekend da ship tawbagi ready da leire aina yamna nusina yekpa tharo se aina yam pamjaba thaina koina lai khuramba chapadaga freshly like the katpadu abokaga aina koi kwakatel gi temple da chatpada pukiba adaki akoina Govinda temple da chatpada puba adugumba gi yamna nungsiba ningsing hanba pot mayam se aina sum yeksabani masi haraga akoigi program asi hozarage aduga nasi imana paga dori basi akoi mayamna khangaga leirabanina imana padringaida aina aigai thogi photo ongtang pukhatcharake aduga akoi mayam ongtang khoiraminasi khoiramaba matangda imana matung tana program asi chathabinaba ningsingzari aigai gi photo si ai zoom tawjarake pumnamakna akoi minute ama tuminna leiraga akoi khoiraminaraga akoina ngasi pajagadoriba ima hairiba novel si tanatana namamal leiraba Manipuri gi literature gi work thambirambagi damakta tribute thagatpa khurumba utminasi khoi mayamna khurumaba matungda aihak hojik imada sinajage ahanba maktada punamakku khoiramjadrigai mamangda gaido adari mafamda kakagi mafamda aina bhakti tachari seri wam tara ronaraga ada punamaknasu asoy ngam yaukraga achu ngakpigani aduga ngasi aina pajagadoriba sidi tara mari suba chapter ni adubu mamangda chatkraba akogi ima hairiba akogi novel sida akogi aiba Rajkumar Shitaljit na utpiramibase yamna climax yaurakpasida aikoina tragedy ra haina wakhan loina khanbiramgani ahanba thengnaba kangbu padriba singna adi yamna tragic oiba area sida la akanda climax si yaura akanda last ki 14-15 chapter sida di angakpada ai thambalgi shakti nupi amagi shakti se ai bana yam phajana uthopirami aduga loina lainana
Lenga clone pai riba, Jaja Magi, ID Asum Aran Bizato riba, Sum Nagi Kano Natrap, Minister Natrap, Asum Aran Bizato, Jaja Manakaya Mukiana Sumna, Tabak Toba, Si Mana, Ule, Ulaga Mamaga, Mataga Pavada, I could Jaja Magi Mapanda Magi, Wayan Tangi to the D, Masu Mama Moino Udaba, Aduga. Maran labor me a mo in Uba, a Dugumlaba, Yamna, Kano, Akui Matam Sigi, Lady by Yawon Siga, Yamna Kenara Zatpa, Matam Dugi, Yawon Dumak later, Magadi, Kainaka Kalapa, Aduga Luina Luina Masibu, Tragedy da Mama Chisu, Magi. Dandi matungi nama hento bada tare sigadore aduga macanu pasi su mama du kaina bagiwa sinama se pokok kangkat pangam da ba makai narak ba matam sida ko ai aroi ba chapter tara taruk suba chapter sida comedy oina nungai bana poloi oina hari ba novel solution ba ada machi yamna engonda makti yamna kari haini ai bagi khudi se Amukta Howard Jadriba, Hajabatare, man, character since the Piriba. I'm going to take Tambalji, Canoni, Magi, Yunaxi, Tambal Goram Badagi, Ranjiki Mama Tambalji, Canoni, Hopum Ne. Aduna Magi Lumba Matamda, Man and Tidu, Ira, Matagi, Simba, don't know about the Makta over the Matan Paduna di Kundaba. I the Howam Highness Holop. Madudagi lae, Equigi, kind of Pumuraba, Awa Ana, Aduga, Kangandraba Mayamse, Achumba, Chakti, Unamakse, Hariba, Taramari Suba Chapter Sidagi, Unamagna Tengna Biragani, I Huji Baba Hojarage, Unamaku Param Zaraba Matunda. Ranjit Kishuti Loire, Mama Machawa Saknabado, Lepak Sara Sana Kangnakre. Machi kuding da makoi ani wa da ngang na kre leka na khangam da ba le pang na khangam da ba do hari ba chapter sidagi di tara mari surak pa makoi luhong ba loira kan da luhong ba gi nupi gi mapa oiri ba maku bok tu na takhatlak ba gi matung inna ranjit na su magi gotra la na son ba du gi mama seng ba thininga ba gi wari punamakse Mama Masa was Sagnabado, Lepak Sarasana, Kana Kre, Machi putting the Makoi and Nigi, water Magna Kare. While Tumbaran Jenny, Mamani Haiduna can be got about su like day. Adumagna su Mama Masa was Sagna Kibani. Asumna, Simban Kudingna Nakon Kuding that Nanaram, and the Lonama Kangaram, Lepak Sarasalam. Kara Manamu Asumna Sonarami, Mamagi Hatak Asida, Uro. La Quak la Hibadu Soy than a Kangaragani, I think what Kangaragani Habanida. I did a quay, my day, a number now, you maki to Yona Uratre, a quay to get some system Hongakba, like Loina Herapadagi, Matamama the dear Equina, Praman Pantasi, and not Sijanaramba, Nupa Nupigi, a quay. In Kalapagi Matam the Su, you lady, but Pivam Yantina Kenaba. I could give Praman Pantato Raga, Wangang Naba, same Wanga, Nangberg, the Gipraman Pantation, and Janarmi. I do not Urogla Quakla. Hyper the Soy and a Kangargan, Uroka Quakasi, Quagna Yamna, Langba, Aduga Canoni, Amuba, Ucheni, Aduga Urogla, Urokshane, no way, I'm saying no over, Aduga Idang Langjadaba, Anise, Aranba, Sumba Anise, Soy and a Kangargan, Sini, the Leban, Hainerise. Wag na masu ang ba sangduna su kung nagba matamdu da kay dongay da urokum na kung habayati habadi amana amagi asumba ga aran baga se aran pa na asumba du panasara so asumba du oy bayati sumai taw da na ranjiti karam na khali malem thakta tarakpa numit ta yabi thawai kanna na ba khomlang amrita inbi kiba mamagi mafam da thamoy kaning ba nupa amadi oiramde Aduga, Masamaksu, Kangi, Mamabu Malala, Lady Haiba, Yai Haiba. Masako, Baginu si Haiba, Puxel Ranjiki Karimata, Wacharamdi. I did Mamabu Nusiba, Dunabumana, Mama say, Tea Dana, Mama do not deal with a Kangiba. Mana, Mama do Pambadagi, was her neighbor.
mama se kano tore ma nang haidoke nangi namadu kanan wa haidoke duga nang waso haibase mama sina sahaliban aduna amarom da mama bu kanduna macagi to hon thopa amarom da na amu mama na to haningba matau do mama gi atang ilaga macagi to hon thopa kabui kawoi ba naning namang potrong ho hai ba da sa do ran ji ki oi re di kabui kawoi ba na macagi thabaton oining ba do oining da na mabung tare leitringai da huraga to ba khoi mai te gi phajara ba kabui kawoi ba hai se aduna thabaton na musiang rakan da mana kano towi mana machan pisina cheninga kanda mana batin na ho ba piraga apang gun nupa do ada itu da ising sohan bada ising ga do loina wak ta ho ba gi wari sumai tau da na thabaton che chiengre mana kujara pa jangal da lo laga mai nupi oine na kabui kawoi ba se aduna adu da namning namang hotrong ho aduga adu makha su khara ke ke no yauri bani hai ba do sa do ran ji ki oi re haidi mana phajaba kano nupi luhonga ga su ma adagi mama phangninga ga su ma che amata phangmoi dore haibani aduna asumna to phong khangdana ko ba wakhalgi pa ta tawping leibana lo yam thabum amaga makhai gi ho khare nomadi radhana macha bu ko raduna hare mai bungo kari khali magi bungo kari khali nama bu kallaroi dara ai mama ni khange ba nga chai gi haunu bi keno se thamana chayon to ki ba kabui koina chayon to ki ba keno si kallaroi dara mama gi wa sita ba da kari khunga da ge hai ba ranjit budina lamba phangba ngamde hai ba di wakhanda di la su ma du gi londo yang lu ba lon oi ba radhana mamita gi mapi sinthara duna macha gi maksil ba mai thong adu yeng duna leiba khang ba ngam laktar duna amuhana hang lei hayu ni bungo imana hang ba khumdri ba bu kari tor ba ge ne ngasidi radha do wanom ba horaki ai di wanom ba di mai macha du da aduga macha na bisar pati oi ba numita gi ngasi phawwa ngasi achida kana mata gi damakta wanom ba hai ba du tor 3 mina no manda ba nate machana to janing da ba maram nani habdi ma wanom phonom ba che akoi gi parampura da gi wanom ba si gi wahai se dum leirame adugu mahakti wanom ba si am pam jada ba adugu jagat ki chakra mathak maka on khre radha tumina leibang am laktare ranjit ki mama gi ngaksun alamde thambal adu radha gi di thawai oina lejarak labani ranjit nakari mata khumlamde mina dum playrami aduga musu hanna radhana hanglami nangna karima ta khumda ba do kallaroi hari barai bungo sidani wanom ba hari se man kallu hari ba haining ba mamana puina hangjilak la bada leiba yarak taruna ranjit na sumna khumlai ima ai su khangdre nahana bisa loiba yarabane aduda wasakhi baduna ima do masak kannana ba wa amatta hayu haiba yagani thajadabana ai su khanjana duna leiram labani ai di mama aseng bo orega su mana khangdringai degi hona hautombi gi magi thamoi gi mari duti adum leinara abanina mana ma se kana no karamba nupi no haiba se just oi ba macha no paranji sina thajati haiba nama duti kari sulande ningina ibungo imadia adi mama sina mo ma kanu si hautombi sigi character si sumabani ko ina kanu oira banina mawonda tawraba migi maral adudi imana wakat loidori namana tawdraba su nahak na macana mamagi dama wakat pa yadra adu su yaranu nangu po palem panthau hat pagi wadi macana hang na puthok pati kari yaroi ranjit adora dhagi ain budi adu ubada momon noglei adu hairei ima aina madugi wadu pothoru duna kari bukana gani ipa bu hat pa mi di sikhare magi mahut chinduna kana hana dandi phangbi gani nama bu phaguna pukhibagi dosi karam tawraba ima bu makoina phaguna awaba pibedudi ima masana wail sangda wakat sagadabani ima leina aina kari tawbangam gani nangbu lamjau do hundok padugi maraldi ibuwa aina kari tawgani gaurari na hundok pani
nang bu hundok lui haibagi damak namana gaurari bu hat banatara mani adu bu haibadi ima di bicar bati nate makutna ain sijin na bayade khangle bungo namana sa asumna makoy ani wari chanari ngai da jail dagi chaprasi ama laklami aduga thambal na ranjit pu amuk to unasi hairi haina pau tamlami hak lai raga radhaga megha chandraga loina na ranjit jail da mama unaba chalami radhana thambal da haijarami thambal di kalimata taram di momon nokladuna hairi radha apambi sigadaba aina di yadraduna nangna du yamna wari ba karigi siba haibase laman oina tunduna lairabane haiba nangsu khanglibani mingchat thiba haibasidi awabane ranjit ki mingchat thiraga nahak nungaigadra aidi madunga moy adu punamaki mathakta aidi krishna chandra gi mathakta laman kumlamdaba yade nakoi aina ningbase kaihanganu adudagi ranjit kauraga harai magi bungo nangna kaubadi atai karigi sunnatene nangbu kaubadi atai karigi sunnatene imagi bichar loiro haige tawbani masida sum laibase imadi pamdare ima wahi atai ama thoklamde mama bu kauba dagi hena karima tangang bangamlamdare matawadu uraga thambal namu harai magi bungo nupigi thamoi dagi nupa oiba nakoina thamoi hena kanba natra nangna wari bado arembane atopa mihatpa magi bichar bu nangna yeithoktuna thambara aigi di namani haibadunara nangdi imagi damak laiba bichar pati nate mi punamakini makoi punamaki manai ni nangdi ai nangna chana tauraga mina kari haigani nanga igadi hojik bichar batiga asami ga lairiba mariduni asami haibati yamna nataba kaino dharma yaudaba yamna aranba tawba mi ima izani haina khanba yaba matam natare ibungo imana nangbu nungsibase mayeng tahanganuko hana hairi mayeng tahanganuko mahayani si thanungda thang palami khomlang amrita thakpa phanglai haibatu mangai mama bu mathak unna khangba ngamjaraktra baranjitni mama poktabi ni haiba khangba numitagi ngasi phawba nungsiba machet ama phawba hantharatribani adugumba ranjitna mama apokpibu nungsidaba kari dagi leiroi oiraroi mapagi wasak ngakna naba haiduna Sri Ramchandra na mapa nungsiba bu mathwai thahankibadi ranjitna punchigi phidamni haina khalami jagat ki mapu Ramchandra na bonda chatlaroi hairabada kanana thingajage adubu wasak kaiba mapana norokunda norubagi sarupudi masa kainabagi macha ngahak phanglaga thawai thabana hena phai haiduna Ramchandra na khandoki aduga bonda chatpagi awaba nataba mapabunga kainabagi macha adu khangduna mapa nungsibagi thoiraba khudam uthi matawa sum tauna nungsiba manungsi ado thambal na macha ranjitagi pamjarami masi khangladuna ranjitna kumlami imagi athang choidana injagani magi pakhumasi tabada radhaga megha chandraga na karino ranji haina laurami thambal na nungai bena makol wang na noklam sida taramari suba chapter loisanjare taramanga suba chimtanga ai pajaramage taramanga si loiraga taruk suba chapter khatangai sile taramanga suba chapter hujare thambal gi bichar numini lepa praja pumba karak tuna pumni nen khare kari rai taraga ba haina khurang nangai tuna leinarami ranjit ado mamagi bichani haibagi mapuk manungda waraba sumapan thongda awabagi khudam machet ama phabo ulamde mausagi matawkumla mamai maka lam na momon tauna nokwa mino macha mana machimbanda tungduna sathau halami au bakibing na ngak na yeng narami ngahak lairaga thambal bu bichar gi damakta puthorakle mama bu ubada ranjit ki thamoi da thuklawa ma di tawrami adubu madu mapan thongdo uttaba ngamlami kari chuwata phamthui kari gi wata phamthui
Mamani punchi asimagi uba panglaroi dobani adu sutolo mama bu nungsidaba jiba kana leibage lady kana jiba kana lady ranjit na mama bu nungsibadi singna nungsi jabadani ataina pangna nungsibani jinglem na pamla duna makutta jet na kolom bairami mamang da jemo je muk thanami matam du da muk ka je ka je hujiki kolom sinati matam du da aikhoisu taurai yaurai kolom si muk si da lupa ga hanpham leite kolom machin du da ibado ado je ga muk ka thanami arjun gi kan dip thadok loi wasapa gumbani mamang da lep li nupi adu yeng le duna haire nupi di mama se thambal se nahak nupi nahak thambal haibadura mani agya Pariyati su nahak oiri haiba chumbara Pariyati edi ngasai gi mana lon chi akhoi udu londa akhoi angamba kainoni kainodo akhoi kari hajare bisar gi thangalakba chumi agya Pariyati edi thangalaiba edi magi kainodo bisar do aduna petitioner haiba tare wakaliba misak haiba Asami sunaha asami di patraba mi hatpa tauriba aku di tabak tauriba asami haibado adu sunaha aduga pariyadi sunaha haidoriba asami sunaha agya asami na pariyadi oirabadi haluriba midugi kanamata leitrabra adi haluriba midu thambal machasigi leirini adugu makoina wakachadabani leirini adi chiriba nupadugi di magi mayambadu jajni dana adu niman harise Makoina wakatrabadi asami oidoriba nangi na thokari lei Budi choirabra ngambabu mana machan paduda bajaj da hai karigi siriba midugi marimata chongthorakpa chongthorakta ba kari ngai phang thokpage lepak praja mabu amana halabadi mihatpa do phaduna wail sang da bisa tauraga sasti pibadi lepak ngakpagi mathau natabra ani mana amuk ain siam phajana hairakre Makoina pawa se tadringai da di tadringai ni tarabadi makoina pariyadi oiduna bisa lokhat kadaba natra aidi moina manau nu padu halaga di hak liba mido thido banatra sini adu oirabadi asami aina patriba aina pariyadi oiba oidabagi kari mukhana pham leiribage pariyadudi kari gida makhadu ribano aigi chaung dopi khiba aduga mama oibagi nungai taduna halu ribani ne agya Tawai gi mahuti tawai na oigani haibasi khangdra nangdia khangi khangna halibani kari haining balaidi kari mata leijatare egya aidi mama na kuma ise machakan bagi wafam mata yaude kari mata hairoi nasakan naba wahe ama phau ba hairaroi kari mata hairaroi nasakan naba wahe ama phau ba hairaroi laikom na saba isa sibu kannaba tukat jaraba thaba mata tawjararoi ehaki ai mama sina Nangi sakhi kana lady. Sakhi amata lejade. Sakhi hangbiduna kari kana gani. Makoi na egi thawai kan basungam loi dobada. Nasana gyanta na mi hali haiba yarabanina. Matik okpa. Matik thokpa. Dandi bibada nangi kari su apati letre dana. Kari mata lejadare nanay ahaki. Nanay ena natik. Matik okpa sakti. Sasti pangdrabadi jagat ki mamangda icha nupa gi mafamda laman nama ton batare icha nupa du wasakhan kibado icha nupa du wasakhan kibado aina amadi bungo angamba na tugai batare adugi matik saba dandi ama bicharpati naklipa to birabadi icha su ai gisu bicharpati gisu sarga phangani pare adudi nupi ai rai hairage Nahak mi ama nangi kuchina hatpagi dama maram apabagi orabasu mi hatpa haibadu thokle nangi matik jaba sasti di parsin mi ampuna mak suthana raya du tarami tumina unwai muksikla mi thambal na chikpadu thugai rajun hairei yamna harauna sasti edu phigao sana ya jari agya aina thawai manga thaga dauri base jagat ki itihasta Aina amata poksaba isagi asumba chatpado langlaba mayek na iduna lehoraga dabani adudagi thambaldo jenda pusan khre lebak praja tiliba apunba
ngakna ranji kirai ado ningsing mayumda hanaki masita tara mga suba chapter si loisanjare aduga loina na ngasidi matang asida ihak tension jarage aduga mathangi thangja sida tara taruk suba chapter si sina aroiba oiragani punamaku khurumjari Akwai mayamna last ki chapter asi mathangi week phau ngaminarasi aduga mathangi week si akwai last chapter pava sina akoina novel ima sigi aroiba oigadoribani aihak isamaksu aiga idhaugi tribute pijaba oina ai seireng ama kachage haina ai ninjari aduna ai mathangi Saturday si ngaidunu laizarage ngasigi oina makha tarakpada yingbiriba pumnamaknasu ngasigi chapter 14 ga 15 ga pabasida imana pakibasida adonggi comment adongna kari khanbi sin mayam pabikibaduda kari wakhan lakpi haibadu soidana share tawbirau aduga ngasigi oina yamna nungsiba seireng mayam thibagi video phangjai aihak madu share tawjarake ahanba maktada aihakna seireng singsi share tawdringaida yamna nungaiba pau amatanga ai marakta ima tasu tamjage adagi pumnamakta su tang tamjage ai photo tang pukhajarake photo asida aihakna mingoina panjarabada dusari Gopal Singh aihakna pabung haina kaujarage lapna dagi pabungbu khurumjari akoigi team da akoigi sumaina library sabagi pausi sutabasida yamna mamal lairaba lairik yamna pibirai amtang yengbiyo ima lairik mayamsi 37 books photo asi ai ucharake aiga idhau mingoina panjarabada RK Shitaljit Singh na ibiramba lairik naktani mamal yamna lairaba lairik singsi akoigi damakta pibirakle masigi damakta yamna thagachari akoina pikna ahanbada aigumba Meiteilol pabada khagalatlaba aduga makhagi generation mapanda laikiba Manipuri pabada waraba aduga Manipuri gi wari thirakpa kanda yamna taningbasida akoina audio book ki concept se lakpa masigi library sida hujik book mayam se sum mayam sumaina pabungna pibirakpadagi ina khungalaga hujiksi akoigi library si yamna chapthoragani haina khanjai masigi damakta pabungbu hanna thagachari yamna mamal lairaba bagi aga idhaugi lairik singsibu akoigi library gi damakta pibirakpagi damakta khurumjari aihakna su aigi kwa dusaribu hanna thagachari sor na matang kuina sangna nadayetana pamna thambiramba sahityasi mapung khahanba oibiyu haidana isogi mapamda khurumjari kwagi dama makha tarakpada aihak video yamna phajana editing tawbirakanda share tawbirakpa video seireng thibagi video si ai hana lanthokchage pumnamakna amtang meeting taminasi yamna nusiba akoigi RK Shitaljit ki family macha masu suthang
mayamsina magi works se parakanda thabirakpasi yamna nusiba presentation ni akhoi mayam amtang yengminasi. Khurumjari, aigi ming Gita Rajkumar, aina ngasi sayang ama thingadori, sayang asigi airibana akhoi agado puyan Rajkumar Shitaljit Singh na ibani, sayang asigi mamingna Bengali kanai, Bengali kanai sakhenba, nambu hena fajaba, khanbada thokteda, ikanda kanba, ithota thotba, thambal manba nakhuttuda, murli paiduna khongbati, taibang irang haida, Tanaba Natara. My name is Toshita Lekram. Today I am going to recite my great grandfather Akeshitaljit Singh poem Oiba. Onthok masu o haina takrabo he miyoiba. Nitigi thokli ayukta numit sanjada thamil. Awabatana nitigi ori miyoiba aigidi. Thank you. Khurumjari, ay maming dodulum ng kawi, ay kakatel siyang Meiteilol. Ay papa maming yumnam Rajkumar Singh kawi, mama maming RK Minati Devi kawi, ako'y agadaw puren RK Shitaljit Singh na ibiramba sayang maming ay nang. Kuirinay tadaba na pao, adubu kaudinay ng Cebu, bidhi karam saramba ay nang ay hana laynaba, kwaregi chawban nang. Nahak oiri ng khwaidagi pikpa ay haktana oiri ay. Thank you. My name is Rajkumar and I'm going to recite my great-grandfather R.K. Shitaljit Singh poem Nungai Thokpa. Mi oina pokpa mapokasi fanadum nungaida amoksu kapi amoksu i fanadum nungaida. Thank you. Hamatada khoiromjari. Aigi ming Rajkumari banisna khoigi ngasi aina thijagadriba sayang asigi mami lal horam daida hairiba sayang asi khoigi agaido Rajkumar Shitaljit na iramba adu umba sayang adudagi mati karadam khazaraga tuwan tawzaki baksilami arjungi thama mai thomdu uramini mahangna wakhan gumdan matau adu ubada kari tori haiduna azulom do onduna Hanglamini Kisnana. Kadi matau ko bagi nang natauri matasi. Landa tauba laklaga cinta puri basi. Kaurabra nahaku kheti sagi nangini lan tauba nathoni lan pamba kheti ni. Haksang dani mang doba leng doba ni atmadi. Piman thare hairaga laida pino hombadi. Thajadre hairaga tauni ya haigini. Sirabadi pokpani poklabadi sibani. Soidraba thabaku thaudoklaba adubu. Kari khaluri bano panglaba nahaku hogaloda thunama paikhaloni Gandhi bar ni na kire hairani michat ro pamdra lamboi tu boy oigesu yumban no oyoni pijetana yadini puningdana maruni hokrama po khangido kawrama len hakti dharma mangdawa dharma kali hakti papisina otpada sadhusina kwabada miram lenda kumduna sadhusin kalida thaunai dala ihami thaunai singna sabani Taudrabadi asumna pamduna loina lairani thabukta tawba mahi theidabani nangli sujabatani aina sinthadibani saba thakpa apumba koi pasaba khibikta ningu aigi ngakani kopigini napapto gyan leibada maliba gyan di irei leitana siba sangba naidini atma nangi khalunu thabuk tawba tawbana gyan leiba ngaktana ai u phangge yadini tui marakta leptuna bhakti kapamiduna Hangi soidana ayaku thammayibani ayakna wang khwaidagi wangna nahaku dharma kumba thadu aingonda changjongi pap kumba kopini arembada warunu yam khwimjat yamna nusiba compilation of poems mayam pathok pibagi damasta thagachari mikoina panjarabada R.K. Japita Devi, L. Tosita Devi, Dudul Yumnam, R.K. Rohana Devi,
amadi RK Bani Sana Devi bu participate tawibagidamata thagachari aduga fazana compile tawraga edit tawraga video asi finding the voice tawbirapagidamata hanna hanna thagachari masina akoigi ahan lamanna mamal yamna leiraba writing mayamsi paningbagi ihul hodokhanpa haiba tare madu mini angang mayamna thibirapa dagi yamna phajaba nungaithokpa yamna tentak tawrakande yamna nungsiba point ngaktani haina thamjage aduga amukasu ningsingjari yengbiriba pumnamaknasu finding the voice ki book club si akoina front da facing oirakanda ima ibanina lanthok charagasu adomgini haina khanbiraga adomna Meiteilol Manipuri Literature pabada he masidi yamna phajaine na khallagadi matek amatang oirasu record tawbirakanda video share tawbirau aduga akoigi book club ta adum feature tawjarake mathangda yamna phajaba point amamuk lanthokjage ai amtang pukhajarake poem asi Rajkumar Singh na thibigani masina great grandson of RK Shitaljit. Gado Purembu Kurumjari, Amadi, Abo, Bemabu Su Kurumjari, Ine Monica Basu Kurumjari, Mayapuna Mapusu Kurumjari, Patoksa Gadoriba Saving Asi, Agado Pure, Mingwen Panjarabada, Shitaljit, Na Ibi Ramba, Ketuki Saring, Lari Atutagi, Haizaba Saring Aduni, Hairiba Saring Asi, so Lissing Amaga, Jamapan, Nifunita, Inda. Asmirda Lairingai Ikibani Aigi Ming Dibakar Kaujai Sareng Asi Pathokcharak Lage Asoyangam Yauragadi Mayabunga Piyu Haijaba Yengu Makaida Nambuta Mawini Nagunta Mataini Taibang Irang Saobana Una Udene Tana Tadene Nangna Shirakpa Paukwan Pathoknaba Haiduna Soidanaba Hotnaye Marakta Kaurise Kaudanaba Haiduna Thousan Luna Nahana Messenger Yamna nungsiba poem ni Rajkumar Singh na thibikiba 1942 da ikiba sereng ni 1942 da ikiba sereng si suthang haiba tare great grandson oiradi ima suthang haibera Masu haigado machanupa ahanna pokpache masu kogani suthang haisina amu machanupa oibasingsina amu oglakpa machangsingse grandagi lakpachina suthang haigado aduga mana thibirakpase masi tabada yamna nungsiba ma phawi aduga last ngasigi oina yamna phajaba poem amamuk koine yam share tawminasi poem asi Bhakta Basal Rajkumar na thabirakpani grandson of RK Shitaljit akoine yam gin taminasi Matada Gaidabu Rumjari Rena program Asibu Sambi Riva finding the voice bu Masung Oja Saroj Nalini Amadi Chen Monica bu Thagachari Agiming Bhakta Basal son grandson of RK Shitaljit Aina Padagadoriba Asida Aso Angam Yarabasu Mayam Nangapigani
Ketuki haiba larik adudagi beda haiba sereng adu pathok sage. Beda 29 June 1941 dak irambani kha khidre karimata atangba ahongba praloida loina mangre mangba yadabana laisemgi gyan tapinaba leitabana nangdati inghore nangi kripara muri risi kayana khangjare madi nangni haiba brahma gyan nangi mantra asi jagat sinna sandok pire kapthak pire abhidyagi mayalang satchit anandmay om asigi artha nangi kripana bhangjare myoine pukpagi mahai yanjare muni risigi matindagi kadapa lamchat khangjare. Thank you. Yamna nungsiba poem asi Beda 29 June 1941 da ibikiba aduga masigi sayring asina ketuki hariba buksidagi lawtho'aga pabirakpani 1941 1942 masdaysa yamna work si RK Sitaljit ki work si hujik ayakna ahanba oina tajabani aduna akoina angang oiringida sigumba fazaraba work si pabagi opportunity leraktabase aina amkasu hanna regret tawjay akoi myam se sharing gi opportunity leraktab matamduda larik si kadaida kamaina phangi haibasu khangaktaba aduga akoi gi syllabus tu yawi raktaba haibatareko aduna Potsidi 1940s dagi akoi literature sida aiba mayam sin thambirama ka yamna leibirama bani aduna hujik akoi mikap thokminarasi aduga akoi miyam thiminasi paminasi khangminasi ahalamanna ibiramba adagi hujik anauba writer na iba mayam se akoi miyam khangminasi haina kasimin sinjari aduga ngasigi sayring pathokpira kanda share tawbirakpa punamakpu hanna thagachari hojik class ki pathokki ba mingoina banjarabada bhakta basal Rajkumar busu participate tawbagi thagachari Rajkumar Dipankar Singh busu thagachari matang asida akoigi video share tawbadi loijare aduga imana any additional comment leibiribra makhasi akoigi comment sing sida ehakna chatha bagi Hanjari. Bimama kanoni kamenting si imanung daswadum kanunanga dabasaru gaurong gani adu kamentu haurasi haina ai atmana ijada thamjage. Yang biri pa pumna makpu hanna thagachari akoigi yang biri pa sida Facebook ki live amadi YouTube tagi so yang bira I ahan bada Shashikanta hidang mayumna pumna makpu khurumjari haina ibira I yumngan ba luwang na matam kuirabagi tungda amuk uba phangjare abok amadi ima yamna haraujay haina ibira I Victoria RK na khurumjari haina ibira I Hazabi ningthauzamna nada yektana leibiyu imai bema haina wish bibira I Chaurai kanba moirang them na khurumjari haina ibira I Sagol Sem Sunitana khurumjari haina ibira I Bhopendro Nongthombamna Oja khurumjari haina ibira I Buddha khwairakpamna wow very beautiful
wonderful color tone and pigment. Aina ngasai aigi painting share tawjabtugi comment ni Victoria RK nasu very beautiful aina haibira'i Rita nong thau konjamna yamna phazai haina ibira'i Tillo sinamna very nice ma'am haina ibira'i Taudam Bizenta yamna phazai haina ibira'i Sagol Sem Chinglembi na Kurumjari amadi thagachari and lots of love yamna pamjaba writer ni haina ibira'i Hoigi ngasi feature tawzaribak mingoy na panzarabada RK Shitaljit Kurumjabani Sagol Sem Sunitana very beautiful haina ibira'i Hoibi Ruplaitasna well done great work very elegant haina ibira'i Egi painting gi comment ni Jabung bam hemapati na yamna phazai nungsiye haina ibira'i Kamala longjamna yamna phazai haina ibira'i Lenin Laishramna Sangai Express newspaper da hojik every Sunday numitta Bhakti Damodar gi punsi wari series oina chathajari Saklon Yamba Saktam Haina Minthonduna series asi hojik tangka 25 complete oikre July 11 da 26 suragani haina share tawbirai Pumnamakna Bhakti Damodar gi punsi warisi hena khambininga gadi suidana Sangai Express ki newspaper si dayan katpiyu aduga ngasai imana su share tawbikiba book to amtang putira o ima pa miyamda Amana Prabhupada ni amana Swami Maharaj ado California da magi keno bhakta oina mana research tawbagi work to tagi amuk thaidu aganda work to di doctorate adum phangibani thaidu pannataba magi kuding makta mana bhaktagi keno se wakhalon se masi foundation se akoi gi keno sina Prabhupada sina oiba California gi mafam se Aduna akwai imagi manata larik yamna mamalay larik asisu yawbira'e yamna thagachari akwai na book club si tawrakpa kanda larik phajaba mayam si wana Manipurdagi post ta tharakpasu yawi adagi post nataba akwai Delhi da chatpadasu thabirakpa yawi sikumba Kuina samnarakanda kuina pot ama sagat minna si habita mating pangbirakpa punamakpu hana thagachari makhata na lokachage Sagol Sem Chinglembi yamna phazai iche haina ibira'i Lenin Laishramna water lily very nice haina ibira'i ay amtanga ucharake water lily si aina yamna sina yekchagibani water lily si aina yamna pamjaba lay amasu oiba Moirangthem Nagendrana Kuraidagi Yengzari good evening Ichan Monica Kurumjari Imai Dema Haina Ibira'i Aribamna Kurumjari wow Siroi Lili Lili si yamna phazai painting khudin mak loina phazai haina ibira'i Arif na harakpasida yang tanga ucharake Siroi Lili si Masigise akoina kapta aduga book oina akoigi journal series tasu akoi khongjarakani aduga once khonga akanda akoina journal gi series sisu yankatiyu
aduga cup oinasu akoina art si print tawrakanda hujik product line oina Manipurda phambigani adumna pambiragadi soidana message tawbiraga order tawbirau aduga hummingbird na delivery adum tawbirakani aduga matang asida ihakna arifu thagachari akoina technology se use tawbakanda ahal lamanna akoigi khara gap leiba haiba tare ko akoina Facebook ta live thabasida kamaina changaga yengani kaina khangdaba sumaina leibasida aribam sina akoigi finding the voice ki volunteer oina chokthok aga asiche ai mayam da thage haraga akoigi the interest yaw birakpa akoigi live program se hobakanda taningba masi WhatsApp group ama sema kanda arif na coordinate tawbibani adana arifu hana thagachari akoigi yamna nusiraba sumaina nauraba angang amana chungthora kanda akoigi ahan lamangi damakta siba tawba haiba tare ko masigum yamna nusi kaigino ga akoini technology se angang amana di phone se pairaga chat khangiba aduga akoi magi long na Facebook ta live thagrabani harasu karamba page ta no kamaina changaga no kaina haibas sida kitan loidaba sida link si oina koina group sida tharaga di link tu ta account click tawra kan di yengba phangba aduna yengbirba pumna makna adongi adongi idhau adongi babai ma oirakasu moina technology sida yamna khuloidraga su adomna seba tawbi kaigino ga akoigi generation se new angsina akoina yamna technology se heirakanda hanna muk ang kana tawraga akoina sigi connection se lehelagadi yamna nungaina interaction session si ahandagi anandagi koi puna maktomna bangamgani aduga akoina chik tiga chare isisu ahanda bansinsina kari thamani hadasi tigalapada yamna azana technology si sizinaba oiba asi ohenminasi aduna aribam kumba chongthokpirau share tawbiyu akoi myam khangminasi hangai thamjage aduga arifu su amuka hanna kurumjari thagachari wairoi pam nabakanta singna may God bless you ma'am haina ibirai Victoria RK na wow yamna chamna phajai haina ibirai Buddha khwairakpamna very beautiful stigma nectar stamen petals very clearly really seem like on the water nasagi water lily dugi lai duni Bijoy Dongbramna thank you haina ibirai chun kams chungamlu kams na su thank you haina ibirai sukhada palna kurumjari haina ibirai RK longjamna kurumjari ima amadi iche haina ibirai Nirmala Rajkumari na watching from Ahaluk Imphal haina ibirai Gunapati Ayekpamna karamba novel no haina hanbirakani masigi khumjakre ima haiba novel duni fakta singna ibirai kurumjari ozana pabasi yamna numaijai matungdasu adum tajage haina ibirai mani mohon ningombamna phajai aigidi isorgumba Oja Saroj bu urubada pukning nungsiba phawraki haina ibirai yamna nungsiba comment ni koina ai guide hogi photos e ukhatpada yamna akoigi thamoi sida yamna nungsiba ma adum chungthorakpani ai samna guide hosi jahoudraga su magi picture magi work magi biodata pahaba magi work mayam sitabada yamna nungsiba ma phawi Jaya Pangambamna ibirai kurumjari watching from Kaisantong haina ibirai Nirmala Rajkumari na ibirai Saileng Singh Tajaba yamna nungaijai loiramdaigi wari matangi
ꯃꯇꯥꯡꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯊꯥꯒꯠꯆꯔꯤ finding the voices ꯉꯁꯥꯏꯒꯤ ꯏꯃꯥ ꯍꯥꯏꯔꯤꯕ ꯅꯣꯚꯦꯜꯁꯤꯗ ꯉꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯀꯔꯤ ꯈꯟꯕꯤ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯇꯥꯛꯄꯤꯔꯛꯎ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯏꯃꯥꯅꯁꯨ ꯄꯥꯕꯤꯈ꯭ꯔꯦ ꯍꯧꯖꯤꯛ ꯄꯨꯔꯥ ꯀ꯭ꯂꯥꯏꯃꯦꯛꯁ ꯌꯧꯔꯛꯂꯕ ꯃꯇꯥꯡꯅꯤ ꯑꯣꯟꯂꯤ ꯂꯥꯁ ꯆꯦꯞꯇꯔ ꯈꯛꯇꯪ ꯉꯥꯏꯔꯦ ꯃꯊꯪꯒꯤ ꯋꯤꯛꯇ ꯑꯩꯈꯣꯏꯅ ꯀ꯭ꯂꯣꯖꯤꯡ ꯁꯦꯔꯤꯃꯣꯅꯤ ꯀ꯭ꯂꯣꯖꯤꯡ ꯇ꯭ꯔꯤꯕ꯭ꯌꯨꯠ ꯄꯤꯖꯒꯅꯤ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯕ ꯂꯣꯏꯕꯒꯤ ꯅꯨꯃꯤꯠꯁꯤꯗ ꯗꯤꯅꯦꯁꯣꯔꯤ ꯃꯨꯇꯨꯝꯅ ꯏꯕꯤꯔꯛꯏ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯄꯥꯕꯨꯡꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯏꯆꯦꯜꯗꯒꯤ ꯄꯥꯊꯣꯔꯛꯄ ꯏꯆꯦꯜꯗꯤ ꯀꯪꯕ ꯅꯥꯏꯔꯔꯣꯏ ꯍꯥꯏꯕꯤꯔꯛꯏ ꯁꯥꯟꯇ ꯕ꯭ꯔꯍ꯭ꯃꯅ ꯏꯕꯤꯔꯛꯏ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕ ꯃꯃꯜ ꯌꯥꯝꯕ ꯊꯧꯔꯝꯅꯤ ꯂꯝꯗꯝꯁꯤꯒꯤ ꯂꯝꯌꯥꯟꯕ ꯔꯤꯅꯣꯟ educationist prolific writer ꯃꯤꯡ ꯄꯟꯗꯨꯅ ꯍꯪꯀꯠꯆꯔꯕꯗ Rajkumar Shitaljit Singhꯒꯤ ꯃꯔꯝꯗ ꯈꯔꯗꯪ ꯈꯪꯖꯕ ꯐꯪꯖꯕꯁꯤ finding the voice ꯄꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ grandchildrenꯁꯤꯡꯒꯤ heartfelt tribute ꯑꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯉꯁꯥꯏꯒꯤ ꯄꯣꯏꯟ ꯃꯌꯥꯝ ꯄꯥꯊꯣꯛꯈꯤꯕꯗꯣ ꯆꯕꯨꯡꯕꯝ ꯍꯦꯃꯥꯄꯇꯤꯅ ꯌꯥꯝꯅ ꯐꯖꯩ ꯅꯨꯡꯁꯤꯀꯣ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯃꯌꯥꯝꯅ ꯄꯣꯏꯟ ꯄꯥꯊꯣꯛꯈꯤꯕ ꯑꯗꯒꯤ ꯐꯦꯃꯤꯂꯤꯅꯁꯨ ꯊꯥꯕꯤꯔꯛꯑꯒ ꯄꯣꯏꯟ ꯄꯥꯊꯣꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯅꯤ NM Sana Salauna wow nice fun haina ibirai Chingsubam Nancy Chanuna ibirai Yamna Phazai it's gorgeous both the Sirui lily and the water lily haina ibirai misagi egi painting dugi matangni Jamuna Laisham nenena ibirai imagine nungsiraba wari marakta Nasidi Bhakta Basal Busu Aiga Idaugi Sering Pathorakpa Ubada Amnansi finding the voice ki book reading gi hotna Jamandu Thagachari Haini Ibirai Akoigi additionally Akoina writer feature Taurakanda writer Sigi works Akoigi additionally Sering Tibirakpa, the Gi Patok Pirakpa Sina Hina, Wigi program si Mapung Pahanba Matway Healthy, Dunanina Heidi Basisu and Nayamna Yazanini. Subam Biswajitna, thank you very much. And Heidi Dai, Matanga Sita Akwigi Nasigi comment Lokacha Baloizere. Aduga akoina program sisu loisana hona jarage loidrine da imana huziki novel si imana di hena puning changna preparation tawraga pabi banina huzik phauta parakpa da imana kari phaubi imagi opinion kitang share tawbi aigi opinion di aina novel si yamna adum akoina Master Bhau Loirakpa, Imphal Bhau Loirakpa, Sida, Akoi Manipuri novel si yamna nainajare. Adu nainarakpa sigi kitang panjarabada Dr. Kamalgi Madhavi. Madhavi si akoina angang uringaida nahan nangaujaba kainoni class 9 dagi Madhavi tama abane akoi si. Aduga Madhavi da Kamalgi magi kaino magi moral mana piri se Madhavidana kari pirami amamam di piram gadoini kabi have city dihan tauriba muni amasung lai tongorba mai bigumbani haina karapam chawo masam ang nakabigi definition da hairamba chima yamna chuma ba wafam ni aduna mana Madhavi na kaurami se Madhavi have no pi se sacrifice tauri ne ba nupi sing se yamna matam dugi nupi sing haiba tare hujiki nupi sing matam dugi nupi si mana yam kanna research tawi Dr. Kamalna Ado nupi se sacrifice tauhanba nupi se mana yang pambagi Madhavi se kaino taudana chakat thungba ta charaga kaino da aikoi narak mongsong da matam duda leihalline aduga awaba tarabagi mateng pangin
awaba taba urire na kainoda pukrida taba da ma thong thoraga mating pangi mana so hairami mabani am tinaba ita urire aduna aigi punchi se kanada noma ka thokre aduna ai ngasi dagi hongna ne ai mioi bagi kano chari ba tinjak sa kharoi yumda nungai na tung kharoi alo ai awaba gi mating pangi haraga yam romantic chi yam hai oina igre urire si biren ka pusalaga yam phajaraba adai mathang sum naina pasina koina koi historical upanyasa labangala ta leire pharpum chawbagi adagi amung jahira se amung lai khambathui bi dagi amung haidaraga jahira se amung ai isamaki kano da su paper da su kano ne Dr. Kamalgi aduga pharpum chawbagi kano aduga kano gi jamanga hagi jahira moi hum sida longi masak haibani ai topic to budi aduna longi masak sinaina bada lonje amata manadeba kabi singsina phungtoiba aduga jaharana ga phungtomi basina pharpa ganona jabanga halna phungtomi sina khoigi sabi sano ani si kaino tawdaba moi yam chopna ga tawriba hujikan gi haitare ko hujikan gi haitare se smai haijege adu amukta unabaga si jahiraga kunjuga si yamna PH 300 mupan bani magi kaino si ai asembadi ai haibanga maroi yam chawba kaino ni upanyas ni madudaga se kunjuga jahiraga chopna unabam tai thengnade yam phajaba novel singsida kabi singsina irami se adagi sum thaidaraga bigyan sakuntalam adagi kalidas ki adagi mathang sum nainara pasidang asaigi ima sila pakan sidadi mana piriba moral se nungsina bagi wari dudi thaidara akanda madugi la kano lepak se karmain tawdana akoi shanti su porakadage haiba madugi achumba aduga nupi amana magi mapuroiba hatokhraba aduga mapuroiba leikijraba aduga macha ama lehoriba dusu kaina halaba nupi amana karmaina hinge kainse akoi nupi akoina ngasagi hautombigi character se machi yamna important oina ina machi ai thamjage akoi nupi me am sira ai chahi an oigraba chibo hautombigi magi mana tawriba chakti se akoi kabina ade ai bana kakana upirami base angakpada magi powerful aduga macha nuchi bada yam highly aduga administration da su magi plan magi kanoni kwai dagi maru oiba part lori se hautombi sineba like si da lori se magi role ngakani loina ba aduna nupi amana sumaina role lora agadi mama macha nuchi na ba se amata hanthana roi haibase aina sumaina thamjage aduga macha ama se makoma tamda ayopa mama mapa amana migi macha ama yoba matamda kanano kaino ka khangdana nushira kanda macha du mi oina ra ba sembiraga loina ba khoi siga da bangatani aduna huje ki society sida chu macha leita ba kaya ma su yopa ki pautanari yoknari aduga leinari punchi lenari aduga aduna maram oidana ngachigi society sida nupi amana nupa amana masala jadraba aduga masa ama yopa matamda kramaina mana product tawge kramaina nusige habase mani thamoi gi oiba ngaktaneba akoi novel imasida ulise aduga thamoi kan nupa amana chauraba akoi gi kaino ama akoi gi jaja ma haitare masida uriba ade imung amana pasa yam pai imung amana ka akoi gi miki daba aduga ma tawning ba tawrakpa kaido pulamakse masigi charitra khudingmakse asigi society sida laitaba natte lairineba aduna masi munna parakanda phataba na thadopiba afaba charitra duna lawsanlakanda ko society se amu inauna achumbagi wayen khwaigi number 1 da aina khwaidagi kaino masida kaino oirise yamna heart and soul masida changaga kiningi ba paningi ba muka supawa haibada ai yagi dori bineba kagina ai pendeba karigino ida mana achumba wayan bicarpati mana matanu paduna tawropa bicar ngasagi ahan bagi bicarpati duna tawriba manau nupana migi nupi agi nupa halure aduga ma tumin le chaline chora chondoine
ꯑꯗꯨꯒ ꯖꯧꯔꯁꯤ ꯃꯉꯥꯡꯅ ꯁꯤꯔꯦ ꯀꯥꯏꯅ ꯑꯗꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯁꯨ ꯃꯁꯦ ꯑꯩꯈꯣꯏ ꯂꯥꯏ ꯊꯣꯛꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯅꯤꯡꯕꯨꯡ ꯇꯥꯕꯗ ꯃꯁꯤꯒꯤ ꯄꯩꯁꯥ ꯄꯥꯏꯕꯁꯤꯡꯁꯤꯒꯤ ꯋꯥꯈꯜꯁꯤꯁꯨ ꯌꯥꯝ ꯁꯦꯝꯗꯣꯛꯄ ꯁꯃꯥꯖ ꯁꯪꯁꯀꯥꯔ ꯇꯧꯕ ꯑꯏꯕꯁꯤꯅ ꯀꯕꯤꯁꯤꯅ ꯆꯪꯉꯀꯥꯟꯗ ꯂꯩꯔꯝꯕꯁꯦ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯑꯩꯅ ꯃꯣꯔꯦꯜꯁꯦ ꯃꯐꯝ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯧꯕ ꯌꯥꯕ ꯃꯣꯔꯦꯜꯅꯤ ꯃꯁꯤꯒꯤ ꯃꯣꯔꯦꯜꯁꯦ ꯂꯧꯔꯒꯗꯤ ꯀꯅꯥꯝꯇꯅꯁꯨ ꯂꯥꯛꯆꯕ ꯉꯝꯃꯣꯏ ꯀꯅꯥꯃꯠꯇꯅꯁꯨ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯆꯨꯝꯕꯗ ꯉꯁꯤ ꯋꯥꯀꯠꯂꯨꯔꯀꯥꯟꯗ ꯑꯁ ꯔꯥꯏ ꯍꯥꯏꯗꯣꯛꯇꯦꯗ ꯆꯍꯤ 10 ꯆꯪꯉꯦ ꯀꯦꯁꯇꯣ 10 ꯆꯪꯉꯦ 30 ꯆꯪꯉꯦꯒ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯇꯣꯏꯕ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯅꯦꯕ ꯃꯁꯤꯗ ꯔꯥꯏꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩꯅ very very impressive ꯑꯩ ꯑꯗꯨꯒꯤ ꯃꯇꯤꯛ ꯑꯩꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯍꯥꯎꯇꯣꯝꯕꯤꯒꯤ ꯃꯆꯥ ꯑꯄꯣꯛꯄ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯔꯥꯙꯥꯒꯤꯅ ꯑꯩꯈꯣꯏꯒꯤ ꯔꯟꯖꯤꯠꯁꯤ ꯃꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔ ꯑꯃ ꯑꯣꯏꯅ ꯖꯖ ꯑꯃ ꯑꯣꯏꯅ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯌꯥꯝꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯩꯒꯤ ꯖꯖ ꯃꯁꯤꯡ ꯌꯥꯝꯈ꯭ꯔꯕ ꯃꯅꯤꯄꯨꯔꯅꯤꯀꯣ ꯂꯣꯏꯅꯃꯛ ꯖꯖ ꯃꯥꯡꯉꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯥꯗꯧꯅ ꯑꯆꯨꯝꯕ ꯕꯤꯆꯥꯔ ꯇꯧꯕ ꯖꯖꯁꯦ ꯃꯇꯤꯛ ꯆꯥꯅ ꯂꯩꯍꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯕ ꯄꯥꯝꯖꯩ ꯑꯩ ꯄꯪꯉꯕ ꯑꯩꯒꯤ ꯋꯥꯈꯜꯗ ꯁꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯁꯤꯒꯤ ꯏꯃꯥꯁꯤꯒꯤ ꯃꯇꯥꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯏꯃꯥꯅ ꯑꯦꯗꯤꯁꯅꯦꯜꯂꯤ ꯍꯥꯞꯄꯤꯔꯛꯄꯁꯤ ꯑꯗꯒꯤ ꯑꯩꯅ ꯏꯃꯥꯗ ꯀ꯭ꯋꯦꯁꯟ ꯑꯝꯇꯪꯒ ꯍꯪꯖꯒꯦ ꯑꯩꯅ ꯃꯤꯡꯒꯧꯁꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯈꯪꯖꯗꯕꯅ ꯍꯪꯖꯕꯅꯤ ꯑꯩꯈꯣꯏꯅ ꯑꯩꯒ꯭ꯌꯥ ꯏꯙꯧ R.K. ꯁꯤꯇꯜꯖꯤꯠꯁꯤꯗ ꯄꯨꯔꯦꯟ ꯑꯩꯅ ꯍꯥꯞꯄꯤꯔꯛꯏꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯎ ꯀꯃꯥꯏꯅ ꯃꯤꯡꯒꯧꯁꯤ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯏꯙꯧ ꯄꯨꯔꯦꯟ ꯍꯥꯏꯕꯗꯤ ꯈꯔ ꯈ꯭ꯋꯥꯏꯒꯤ ꯃꯁꯨ ꯁꯨꯊꯥꯡꯁꯤꯅꯗꯤ ꯏꯙꯧꯁꯤꯗ ꯗꯗꯧ ꯍꯥꯏꯕꯁꯤꯅ ꯃꯥꯒꯤ ꯍꯦꯛ ꯃꯁꯨ ꯑꯣꯏꯕꯁꯤꯅ ꯗꯗꯧ ꯍꯥꯏꯒꯅꯤꯀꯣ ꯗꯗꯧꯒꯤ ꯃꯁꯨꯁꯤꯒꯤ ꯃꯆꯥꯁꯤꯅ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯒꯗꯤ ꯄꯨꯔꯦꯟ ꯍꯥꯏꯗꯤ ꯄꯨꯔꯣꯟꯗꯒꯤ ꯑꯅꯤ ꯄꯨꯔꯣꯟ 8ꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯁꯣꯟꯒꯗꯧꯔꯤꯕ ꯍꯧꯖꯤꯛ ꯉꯁꯤꯗꯤ ꯂꯨꯍꯣꯡꯕꯗ ꯀꯔꯤꯗ ꯂꯣꯏꯅꯃꯛ ꯄꯨꯔꯣꯟꯁꯤ 8 ꯁꯣꯟꯕꯁꯦ ꯑꯩ ꯀꯌꯥ ꯊꯥꯖꯕ ꯋꯥꯠꯂꯦ 3 ꯐꯥꯎꯗꯤ ꯍꯪꯅꯩ ꯑꯗꯨꯕꯨ ꯔꯕꯤꯟꯗ꯭ꯔꯅꯥꯊ ꯊꯥꯀꯨꯔꯒꯤ ꯋꯥꯔꯤꯗꯁꯨ ꯃꯥꯒꯤ ꯄꯨꯔꯣꯟ 8ꯁꯤ ꯏꯕꯅꯦ ꯕꯤꯁ꯭ꯋꯀꯕꯤ ꯔꯕꯤꯟꯗ꯭ꯔꯅꯥꯊ ꯊꯥꯀꯨꯔꯒꯤ ꯃꯥꯅ ꯀꯩꯅꯣꯒ ꯒꯤꯇꯥꯟꯖꯂꯤꯗ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖꯒ ꯐꯪꯉꯛꯑꯀꯥꯟꯗ ꯃꯥꯏ ꯋꯥꯔꯤ ꯏꯕꯁꯤꯡꯁꯤꯗꯅꯦ ꯃꯥꯒꯤ ꯃꯄꯥꯒꯤ ꯃꯄꯥ ꯀꯔꯤꯒꯤꯅꯣꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣꯅꯦ ꯌꯥꯝ ꯂꯨꯈ꯭ꯔꯖꯥꯠꯅꯤ ꯃꯄꯥ ꯃꯄꯨꯒꯤ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔ ꯑꯗꯨꯒ ꯇꯧꯔꯝꯃꯤꯕ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯁꯨꯅꯦ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯑꯔꯨꯕ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯔꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯔꯞꯁꯟꯒ ꯆꯪꯗꯕ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯔꯤꯑꯕ ꯃꯁꯤꯒꯤ ꯊꯕꯛꯀꯥꯁꯦ ꯈꯜꯂꯕ ꯃꯤꯁꯤꯡꯁꯦ ꯈꯜꯂꯕ ꯃꯇꯨꯡꯁꯤꯗꯅꯦ ꯃꯥꯏ ꯃꯄꯥ ꯀꯔꯤ ꯇꯧꯏ ꯍꯥꯏ ꯈꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯥꯏ ꯃꯄꯥꯗꯣ ꯀꯔꯤ ꯇꯧꯔꯝꯃꯤ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯨꯟꯅ ꯌꯦꯡꯉꯀꯥꯟꯗ ꯀꯩꯅꯣꯁꯦ ꯊꯕꯛ ꯐꯥꯎꯕꯗ ꯈꯜꯂꯤꯅꯤ ꯈꯜꯂꯒꯕ ꯃꯇꯨꯡꯗꯁꯨ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯅ ꯃꯣꯏ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯟꯒꯤꯗꯒꯤ ꯊꯥꯔꯛꯑꯀꯥꯟꯗ ꯍꯪꯉꯦꯕ ꯑꯗꯨꯅ ꯄꯨꯔꯣꯟꯁꯦ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯗꯣ ꯄꯨꯔꯣꯟ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯨꯔꯣꯟ 3ꯒꯤ ꯋꯥꯡꯃꯗꯗꯤ 2ꯒꯤ ꯋꯥꯡꯃꯗꯗꯤ ꯑꯩꯈꯣꯏꯅ ꯄꯨꯔꯣꯟ ꯍꯥꯏꯕꯁꯦ ꯏꯕꯨꯙꯧ ꯄꯨꯔꯦꯟ ꯍꯥꯏꯕꯁꯦ ꯑꯁꯨꯃꯥꯏꯅ ꯍꯥꯞꯄ ꯑꯗꯨꯃꯥꯏꯅ ꯆꯠꯅꯕꯅꯤ ꯑꯗꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯄꯤꯔꯛꯄ ꯀꯃꯦꯟꯁꯤꯡꯁꯤ ꯑꯩꯍꯥꯛꯅ ꯀꯨꯏꯔꯦ ꯄꯥꯊꯣꯛꯆꯗꯕ ꯏꯃꯥꯗ ꯑꯝꯇꯪ ꯑꯩ ꯂꯤꯇꯔꯦꯆꯔꯒꯤ ꯃꯔꯝꯗ ꯂꯥꯛꯄ ꯀꯃꯦꯟꯁꯤ ꯄꯥꯊꯣꯛꯆꯒꯦ ꯕꯤꯁꯣꯌꯥ ꯗꯦꯕꯤꯅ ꯄꯤꯕꯤꯔꯛꯄꯅꯤ ꯊꯦꯡꯛꯁ ꯃꯦꯝ ꯄ꯭ꯂꯤꯖ ꯇ꯭ꯔꯥꯏ ꯇꯨ ꯑꯦꯛꯁꯄ꯭ꯂꯦꯟ ꯅꯦꯛꯁ ꯇꯥꯏꯝ ꯍꯥꯏꯗꯤ ꯑꯩꯍꯥꯛꯅꯁꯨ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯑꯃ ꯄꯣꯏꯝ ꯑꯃ ꯅꯣꯕꯦꯜ ꯑꯃ ꯄꯥꯕ ꯀꯥꯟꯗ ꯏꯃꯥꯒꯤ ꯑꯣꯄꯤꯅꯤꯌꯟ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯍꯪꯖꯔꯛꯏꯁꯤ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔꯁꯤꯡꯅꯁꯨ ꯌꯥꯝꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯖꯩ ꯃꯁꯤꯒꯤ ꯀꯃꯦꯟꯠ ꯑꯁꯤ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯔꯤꯂꯤꯁ ꯇꯧꯖꯈꯤꯕ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕꯒꯤ ꯃꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯗ ꯄꯤꯕꯤꯔꯛꯄꯅꯤ ꯃꯊꯪꯗ ꯊꯣꯉꯥꯝ ꯔꯣꯕꯦꯟꯅ ꯏꯕꯤꯔꯛꯏ ꯑꯣꯖꯥ ꯀꯕꯤ ꯅꯤꯂꯀꯥꯟꯇꯒꯤ ꯌꯥꯝꯅ ꯐꯖꯕ ꯃꯣꯗꯔꯟ ꯃꯅꯤꯄꯨꯔꯤ ꯄꯣꯏꯇ꯭ꯔꯤꯒꯤ ꯃꯁꯛ ꯂꯦꯞꯈꯤꯕ ꯁꯩꯔꯦꯡꯅꯤ ꯊꯦꯡꯛꯁ ꯐꯣꯔ ꯑꯞꯂꯣꯗꯤꯡ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ
by Elangbam Nilakanta si point sida gi video da ibirapani yam phajabani kharpa kanogi ekhui Elangbam Nilakantagi magi ningshiling liberai ma Manipuri ma se loina kauthokraba aduga mana nomadi aigi lepak se da leiba mama masak khangdraba mama bu mirai biraba singse nomadi kanona Shakuntala na dusmantana Shakuntala ningshinga kodo adumaina ningshinga kani kaina mana dusmanta Shakuntala gi adugumba chauraba Kalidas na iramba novel dudagi kusala ka haibado aduga mana ratha jatra numiki pungmangai changna aidi laidi amninga kanda lining bagi keno chattaba kaidoba adun tharakpani adu yam phajaba samaj sanskar tawba adugumba kabini Elangbam Nilakanta masigi sairengsi akoina yamna sangbusu natte minute mari muktani ai amtang share tawjarake Manipur hariba Elangbam Nilakanta ki sairengsi akoina yam amtang taminasi mathang da pajagadoriba saireng asina Elangbam Nilakanta Singhagi Manipur hojik matamga adumak chunaduna ta lairaba Manipur gi maramda ibiramba Elangbam Nilakanta Singh lisingama samapan kuntaret lisingani kaisamthong Elangbam Lekai Imphal da poki DM College da Darshan Shastra gi oja makok oirami Department of Social Welfare Art and Culture Director oina thabaktagi pothaki ani suba matungda anauba Manipuri sairengi mangjin thaba kabini panditni sahitya amasung kalagi samalosakni phonglaba lairiksing asaiba lei Manipur Kavita gi sanda kanglon nainaba chatlesine kadaidano ibani saireng lisingama samapan hundrama thoi aspect of Indian culture English da iba wareng lisingama samapan marphuni thoi Tritha Jatra Suniti Kumar Chattopadhyay Jayadeva English ki anubad lisingama samapan marphu taruk Sanskriti saklon wareng Sahitya amasung Sanskriti ki wareng na chingba Tritha Jatra laik asigi damakta Sahitya Academy gi mana ase lisingama samapan marphu tareta phang Manipur sairengda kabina matamgi khonglei matung ina Manipurda honglakliba awonba lengak wael rajniti tawbasingi singa khutka manadaba thawong amaga yengthinaba marakta ingna chingna leijaramba kala sanskriti gi mangkhiba saklon kayabu unnanaba hone hokraba matam gi anutap tawraduna kang khong chairaba Manipur samajbu nohongna na sengwatpa ngamkhigadra haibagi wajaba adu phongdoi Manipur Ratha Jatra numitki nungthilda kangsi mangang pung makholga loinana Jai Jagannath Nelli Maikai kumamba Manipurgi adubu Manipurgi atiyadadi amakpa yengthinaba thamoidagi thorakpa loiba naidraba chainaba kholao amuba arangba propaganda Congress Socialist Communist Praja Shanti Hingsa Raj Singhasan kadom danone lambel sibu jinga khutka manadaba lamthung phomga lamfelga samnadaba phidamdagi misakna luba hangli nahakti ima Meiteilol majaibe mama mom langlen thobina sathauba kwaktagi nungsit namiba ningolbu maugi singda chalhanba lai hraubagi jagoi thek nauganau haina humna sathekpa sumatpa basigi surada angakpa punglonda jagat pukauduna aikhoina yengjaba maitegi jagoi ras ningsinglibara ima Manipur nasa singdi yengli adubu kaure haujikti rudragi tandop jagoi prithibi thakha olhanba natra sibagi praloi ingit
leibak leima chekhai ga dore lanjadrabi punsi chupa wajarabi sati sita achumbadi changkhi ga dore chang khrabarane ima Mahatma Gandhi ga loinana ima nang na dieng jaba sari achumbagi mangal dhanmagi mai thamoi degi seng laba atia tare dana na haksu ure dana etom mongi makhol ayakpa akiba maikhu mairi amuba chingmu wangba Russia da jar ningthona neiba otpa ichupa banbar mi lising kaya bo matungda communism Stalin seng laban nungthil da ningai dana khongliba lamhui ki kangbu nei Asia amasung Africa gi atia da pairiba langja gi sangu paiba saine phiral UNO da Hamas Gandhiji na nonga khibadadi awaba phongdo imakhoina miyoiba jati gi amangba ama adubu ima nahakti hundok lamleni hiden tafam aduda hingsa gi sarthagi party gi politics gi sakuntala gi ningsing khudo nahak pukawre na sa singna hujikti nahak pu ima Meiteilema thira khini na sa singna nongmadi sintharak pa piga loinana anuta na sak laba dusmanta matamduda nahakti kadai da na matang asida ko ina Manipur ay ba sayreng langbam nila kanto na ibikiba sayreng asi ang kahanan ng tamin na re comment si yang delay di amani dang patalaga ko gi program si lusinjana bahuna jarak ona jage manoranjan iromna ibirai khairakpam chawbagi aphaba sangra tilu haiba wareng du amukang takpirak u tajage haina ibirai masigi khairakpam chawbana iba aphaba sangra tilu haibasi imana pabi khrabani masigi videos li akoina share tawjarake soitana akoi YouTube channel da yengbiyu akoi playlist da yengkhatpi aduda chai matang sida ina central idea khatang pizage haibadi ngasigi society sida akoina platform chawbagi afaba sangati luai sida hairise masimak moral se loram bataragadi hojiki angang singsina para sidang paraga number phangbagi angkadada chatreba aduga chaitagi di moral se amlom leiba naina ningai oiba aduna magi moral se mana afaba sangati lu haibsida Ratnakar gi wa kaino ma example ama pirame mana Ratnakar aibse Balmiki oira kadorim neba Balmiki di Ramayon iba kwaidagi original iba Balmiki su oira kadoine Ratnakar aiba dacha mi hatana panba mi kaino mi mapot munba adugumba nupa aduna afaba sangati lu badagi magi poktak to loruba ado normally sitare thengna bada mana kaino magi disitare tuna moi diseng ni daga moi yum manga taru chatluraga tare chatluraga mut amamam hapakaduna chadorini moni resi singsigi punchi se adai da Ratnakar na kaino dacha idima huranda na lutpa tawdana mai nupi angang mama mapa thai neba mase adai da moni resi tare tugi cheng kado kaita kulai palai ka supaya sila tabase mana mulle are mun ganu phajana pige aina moina advice phajana piba monda ado nang na mi amagi thawai ngache akoi di sak sara roi doini ado nang na pidre nang na koi phudori ni aduna nang madu sin na madi legane ba sindu kari no sinai di papto nang kana na pubidoi no nang kai do bai mulli no ai lupi chara heli ima chara heli angang chara heli kan so many answer ma kumme ba matandu da magi nupi da hanguro mama da hanguro mapa da hanguro nang na mi bu atyachar tawrakanda ulakanda phanga ko potuna kaino chara ta mi se kana na papu bidage haidana mana hanghan ba sida kara po pubiyu yadre adudagi di phare na nang lai karanta pubiyu yadre na phare adudi nang kaino tawro nang adugumba lutpa tawba se thado aduga matang dugi laisho nama Ramayon di matam dina ram gi nam se
nang shon ba hebre ma heitre ba akoi gi chalam dai gi matam da punchina lorem dai matam da krishna gi nam se shol laga chatnai hindu singna aduga akoi gi mai ma gi leja ninja ba lai sing se shon ba se chatnai akoi gi lan ba se ai thaja ba ni hindu da bunate Christian gi adagi sanamahi ning bana sanamahi gi asumai tau dana mana ninja ba isor sing se matam dura madi isor gi maming se hai ba ba thok tare ba aduna isor gi maming se sola kan nangi mukti do phangna na ba tau hai ba da ngasai gi de si tare do thengnaram dra di ma du mi hat ki ne ba adu ko thangda ratnakar sina balmiki hari ba original ramayan se masi iba mahakabi du oi ki ba ki wari ni magi afaba aduna hujiki angang singna afaba fataba sanga mati lubadagi guli saba group amati na rubada ma guli sa saba por ka ba he ka ba adai ma di pesa yam thuna pai re adula lonche ne he tawba he pha ba ma di madaw ya dam ne chu ma mayam ma le se kai ta kana de akoi chira kana kai ta pu ba ya ro akoi le ba sampati ada ngasi se sampati le ta ba su ya de adubu huran la na tawraga mi manghal laga society manghal na ba pot ama la lo laga ina kaya khulaba mi sing se moi pap achawom di le ni ne kai noi da mana la lo lu ba duna angang mayam di chaninga bani na khangdam ni na khangdam mayam chare na aduna adugumba thabak tu taw ga nu hai dana phar pom taw ba sina phaba sangat tilu hai ba se magi center lai ya do aduni hai na ai thamjaram ge Yang nungai imana matik ama hapirakpagi tamakta afaba sangatilu haibasi akoina akoigi personality development da yamna maruoiba trait haiba tare akoina afaba mingi moina tawribasi follow tawragadi inspiration do lairadi aisu tamningba mapoklakpado aduna akoina high achiever gi workshop ayakna lead tawjaba sidaso akoi nurturing oiba akoina afaba tabaklongda changba adugumba environment da changagadi hena adumlongda isasu uiningpado adu poglakpaduni haina thamjage aduga yamna phajaba comment amamuk anga ai share tawjage aina loisilage tawbani adugu amna phajaba comment amaka leirame mathangi tarakpada soidana comment khudingmak pakthokjarake akoina minoina panjarabada writer author Nomaithem Tombi Singh maga collaborate tawrakanda akoina Manipur gi maramda hena khangba hena ba haina request tawjabadagi lecture pibiraga finding the voice ki channel da lanthokchakre masidaisida akoigi Manipur gi culture adagi akoigi socially kamaina hujik tawri haibagi question yamna hangbirapli pabuna duga akoi mayamna sumadu kuminasi khanminasi duga akoigi modern Manipur haibatare duga modernization si changapasiga akoigi culture siga masigi balance si kamaina tawgani haibagi question duni pabuna hairapa sida ayak isana su hanjaliba question I letter oina izeri adom nasu soidana adomgi mot pibirau yengkhatpiu aduga masidaisida comment ama ida ibasi akoigi lecture ahanbagi rediscovery of Manipur by Nomaithem Tombi Singh haiba lecture 1 lecture 2 supidikre lecture 1 sidaisida ibirapani Potsangbam Sonamanina. My dear Nomaithem Tombi Singh, warm good morning. Your appeal for discovery of Manipuri language, culture, etc. is really unique and fantastic. I fully agree your appeal to various scholars to come forward under one platform as early as possible to clear the innumerable confusion. Meitei society is thoroughly confused. We are so proud of speaking English,
and Bengali language and copying their culture, custom, costume, and tradition, etc. What a ridiculous. It is absolutely absurd. Meitei community is finished. In this regard, I squarely blame our fanatic nonsense ruler like Jarairongba and Pamhaiba, etc. These rulers were indeed, um, they destroyed our culture, religion, custom, costume. Poor father also contributed enormously. Now, a stalwart, knowledgeable person like you has come forward. We are confident that we will be able to educate our past Meitei history and revive. Please go ahead. I salute you. Kindest and warmest regard. Posangam Sonamani Singh. Naibirai. Aduna akoina sigumba lecture asi tabira adomgi mot ꯍꯣꯡꯗꯣꯛꯄꯤꯔꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏꯅ modern Manipur ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ modern society ꯁꯤ ꯆꯪꯉꯛꯄ ꯀꯥꯟꯗꯁꯨ ꯑꯩꯈꯣꯏꯅ change ꯁꯤ ꯂꯥꯛꯄꯁꯦ ꯁꯤꯁꯤꯅꯁꯨ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯅ for example English ꯉꯥꯡꯕꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯆꯩꯕꯤꯔꯛꯑꯦ ꯑꯩꯒꯤ ꯁꯣꯁꯤꯗ ꯑꯩꯈꯣꯏꯅ ꯏꯪꯂꯤꯁꯅ ꯉꯥꯡꯕ ꯈꯣꯠꯄꯁꯦ ꯑꯗ ꯑꯩꯅ ꯍꯪꯒꯠꯆꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯤ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ ꯃꯩꯇꯩꯂꯣꯟ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯤ ꯄ꯭ꯔꯃꯣꯠ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯏꯪꯂꯤꯁꯁꯤ ꯉꯥꯡꯕ ꯑꯗꯨꯝ ꯃꯊꯧ ꯇꯥꯔꯛꯏ ꯑꯩꯈꯣꯏꯅ ꯅꯣꯟ ꯃꯅꯤꯄꯨꯔꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯤ ꯌꯥꯝꯅ ꯃꯤ ꯃꯌꯥꯝꯁꯤ ꯃꯇꯝ ꯂꯩꯅꯗ꯭ꯔꯕ ꯀꯥꯟꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯗꯁꯨ ꯑꯩꯈꯣꯏꯅ ꯁꯕꯇꯥꯏꯇꯜ ꯇꯧꯕ ꯑꯗꯨꯒꯨꯝꯕꯒꯤ ꯔꯤꯁꯣꯔꯁꯁꯦ ꯂꯩꯖꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯏꯪꯂꯤꯁꯁꯤ ꯉꯥꯡꯉꯀꯥꯟꯗꯨꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯅ ꯇꯦꯂꯦꯟꯇꯦꯠ ꯑꯣꯏꯔꯕ ꯃꯌꯥꯝ ꯃꯤꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯄꯣꯠꯁꯦ ꯄ꯭ꯔꯃꯣꯠ ꯇꯧꯔꯛꯄꯁꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯅꯨꯡꯁꯤꯗꯕꯅꯤ ꯍꯥꯏꯅ ꯈꯟꯕꯤꯕꯁꯤ ꯑꯩꯍꯥꯛꯅꯗꯤ ꯌꯥꯖꯅꯤꯡꯗꯦ ꯑꯗꯣꯝꯒꯤ ꯃꯣꯠꯁꯨ ꯄꯤꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯅꯕ ꯔꯤꯇꯦꯟ ꯇꯧꯅꯕ ꯃꯁꯤꯒꯤ ꯏꯅꯤꯁꯤꯌꯦꯇꯤꯚꯇꯤ ꯑꯗꯨꯝ ꯆꯠꯊꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯌꯥꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯈꯪꯗꯕ ꯃꯌꯥꯝꯁꯦ ꯈꯪꯃꯤꯟꯅꯁꯤ ꯍꯤꯁꯇ꯭ꯔꯤꯁꯤ ꯅꯩꯅꯔꯛꯄ ꯀꯥꯟꯗ ꯍꯤꯟꯗꯨꯏꯖꯝ ꯆꯪꯕꯗ ꯌꯥꯝꯅ ꯁꯥꯎꯕꯤꯔꯛꯄꯁꯨ ꯌꯥꯎꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯖꯦꯟꯇ at the end of the day ꯑꯩꯈꯣꯏ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯆꯣꯏꯁꯅꯤ ꯀꯔꯤ ꯔꯤꯂꯤꯖꯟ ꯂꯧꯒꯅꯤ ꯀꯔꯤ ꯆꯠꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯗꯣꯝꯒꯤ ꯆꯣꯏꯁ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯍꯜ ꯂꯃꯟꯗꯒꯤ ꯇꯝꯖꯅꯤꯡꯕ ꯈꯪꯖꯅꯤꯡꯕ ꯃꯣꯏꯅ ꯀꯔꯤ ꯇꯧꯔꯝꯃꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯪꯃꯤꯟꯅꯔꯀꯥꯟꯗ then ꯑꯗꯣꯝꯒꯤ ꯆꯣꯏꯁ ꯑꯣꯏꯒꯅꯤ ꯀꯔꯤ ꯇꯧꯅꯤꯡꯉꯤ ꯍꯥꯏꯕꯗꯣ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯍꯥꯛ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯅꯕ ꯇꯧꯖꯔꯒꯦ ꯏꯃꯥꯒꯤ ꯂꯥꯁ ꯋꯥꯔꯗ ꯍꯥꯏꯕꯤꯌꯨ ꯄꯨꯝꯅꯃꯛꯄꯨ ꯑꯩ ꯈꯨꯄꯥꯡ ꯆꯥꯡꯗꯣꯛꯇꯅ ꯂꯣꯟꯅꯅ ꯈꯨꯔꯨꯝꯖꯒꯦ ꯑꯗꯨꯒ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯈꯟꯅꯕ ꯅꯩꯅꯕ ꯄꯨꯝꯅꯃꯛꯁꯦ ꯄꯨꯝꯅꯃꯛꯅ ꯌꯥꯎꯕꯤꯌꯨ ꯆꯤꯊꯗꯅ ꯌꯥꯎꯕꯤꯌꯨ ꯈꯟꯅꯁꯤ ꯅꯩꯅꯁꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯄꯨꯝꯅꯃꯛꯁꯦ ꯀꯪꯂꯥ ꯑꯃꯈꯛꯇꯗ ꯄꯨꯂꯞ ꯂꯦꯡꯁꯜꯂꯒ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯍꯥꯏꯔꯒ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯩ ꯈꯨꯔꯨꯝꯖꯩ ꯃꯊꯪꯒꯤ ꯁꯦꯇꯔꯗꯦꯗ ꯁꯣꯏꯗꯅ ꯑꯃꯨꯛ ꯎꯅꯃꯤꯟꯅꯁꯤ